ꯅꯨꯄꯤꯁꯤꯡꯅ ꯀꯦꯅꯤꯡꯉꯤꯕ ꯐꯖꯍꯟꯅꯤꯡꯉꯤꯕꯁꯦ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯗꯕꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯑꯃ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯡ ꯅꯨꯄꯤꯁꯤꯡꯅ ꯅꯣꯡꯉꯥꯟꯕꯒꯤ ꯐꯖꯅ ꯀꯦꯁꯜꯂꯒ ꯂꯩꯅꯩꯌꯦꯕꯀꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯈꯤꯗꯅꯕ ꯍꯥꯏꯗꯅ ꯃꯌꯥꯡ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯩꯁꯥꯔꯤꯉꯩꯗ ꯍꯥꯄꯨ ꯑꯅꯥꯏ ꯇꯥꯏꯞꯇ ꯂꯩꯔꯅꯤ ꯄꯤꯁꯨꯝꯐꯥꯎ ꯐꯣꯏꯔꯣꯏ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯕꯗ ꯀꯦꯈꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯕꯗ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯇꯥꯎ ꯁꯨꯡꯀꯦ ꯀꯦꯈ꯭ꯔꯔꯣꯏ ꯑꯩꯈꯣꯏ ꯁꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯣꯛ ꯍꯦꯛꯇ ꯌꯦꯡꯒꯤꯗꯧꯕ ꯑꯇꯩ ꯅꯨꯄꯤꯗꯤ ꯂꯩꯉꯣꯏꯁꯨ ꯄꯤꯛꯏ ꯕꯖꯥꯔ ꯆꯠꯂꯒ ꯄꯣꯠꯁꯨ ꯌꯣꯜꯂꯤ ꯃꯆꯥꯁꯤꯡ ꯌꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯈꯪꯉꯤ ꯅꯨꯄꯤ ꯑꯃꯇ ꯕꯖꯥꯔꯗ ꯊꯣꯛꯑꯒ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯎꯔꯝꯃꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯃꯤꯁꯤꯡ ꯌꯥꯝ ꯖꯦꯜꯂꯤꯅꯤꯀꯣ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯇꯧꯋꯦꯕ ꯃꯆꯥꯁꯤꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯈꯪꯉꯤꯅꯦꯕꯀꯣ ꯃꯦꯀꯞ ꯇꯧꯕ ꯍꯥꯏꯁꯦ ꯅꯨꯄꯤꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯌꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯇꯥꯔꯗꯤ ꯃꯦꯟꯇꯦꯜꯂꯤ ꯑꯣꯏꯔꯛꯀꯗꯧꯕ ꯂꯥꯏꯅꯥ ꯃꯌꯥꯝ ꯑꯃ ꯐꯩ ꯍꯥꯏꯔꯤꯅꯦꯕ ꯃꯅꯤꯄꯨꯔꯗ ꯋꯥꯈꯜ ꯂꯩꯅꯥꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤ ꯃꯌꯥꯝ ꯍꯦꯟꯒꯠꯂꯦꯕ ꯑꯗꯣ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯇꯥꯔꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯔ ꯐꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯗꯤ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯛꯄꯅꯤ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕ ꯃꯥꯗꯤ ꯕꯖꯥꯔ ꯆꯠꯄꯅꯤ ꯕꯖꯥꯔ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯒꯗꯕ ꯅꯣꯡꯃ ꯁꯣꯏꯗꯅꯒ ꯀꯦꯔꯒ ꯊꯣꯛꯂꯛꯈ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯀꯦꯔꯒ ꯊꯣꯛꯂꯛꯏꯁꯤꯕꯣ ꯅꯣꯡꯃ ꯁꯣꯏꯗꯅꯒ ꯅꯨꯄꯥ ꯑꯃꯅ ꯃꯕꯨꯡꯅꯤ ꯃꯧꯄ꯭ꯋꯥꯅꯤ ꯀꯅꯥꯝ ꯌꯦꯡꯗꯧ ꯅꯠꯇꯦ ꯂꯝꯕꯤ ꯃꯄꯥꯟꯗꯒ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥ ꯊꯝꯃꯝꯃꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯊꯤꯜꯂꯛꯄ ꯍꯧꯔꯕꯅꯤ ꯕꯖꯥꯔ ꯀꯥꯕ ꯍꯧꯔꯕꯅꯤ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯦ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯁꯦꯝꯗꯣꯛꯅꯗꯕꯤꯅꯦꯕꯀꯣ ꯍꯦꯛ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯇꯧꯒꯗꯧꯕ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯃꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯊꯕꯛ ꯑꯃ ꯆꯠꯄ ꯌꯥꯔꯣꯏ ꯀꯦꯈꯤꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯇꯧꯈꯤꯕ ꯌꯥꯔꯣꯏ ꯁꯦꯝꯗꯣꯛꯁꯤꯀꯣ ꯈꯔ ꯁꯦꯝꯗꯣꯛꯄꯗꯤ ꯐꯔꯕꯅꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯈꯔ ꯂꯦꯞꯁꯤ ꯌꯨꯝꯗ ꯊꯕꯛ ꯂꯩꯇꯕꯒꯤ ꯇꯧꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯑꯗꯨꯝ ꯅꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯉꯥꯡꯅꯖꯧ ꯃꯦꯀꯞ ꯇꯧꯕꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯌꯦꯡꯅꯤꯡꯕꯒꯤ ꯑꯗꯨꯅꯦ ꯍꯥꯏꯕꯗꯤ ꯆꯨꯝꯗꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯦꯅꯤ ꯗꯥꯏꯂꯣꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯉꯥꯡ ꯀꯥꯟꯗꯀꯣ ꯑꯦꯅꯤ ꯅꯨꯄꯤꯗ ꯃꯔꯥꯟ ꯁꯤꯕꯒꯤ ꯃꯑꯣꯡꯗ ꯗꯥꯏꯔꯦꯛ ꯃꯔꯥꯟ ꯁꯤꯔꯦꯅꯀꯣ ꯑꯦꯅꯤ ꯐꯤꯂꯝꯒꯤ ꯑꯣꯏꯔꯣ ꯋꯦꯕ ꯁꯤꯔꯤꯁꯀꯤ ꯑꯣꯏꯔꯣ ꯗꯥꯏꯂꯣꯛ ꯑꯃ ꯉꯥꯡ ꯀꯥꯟꯗ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯨꯅ ꯃꯌꯥꯝꯗ ꯄꯨꯟꯅ ꯏꯐꯦꯛ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯗꯣ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯦꯟꯇꯦꯟꯁꯇꯨꯗ ꯌꯥꯎꯔꯤꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯦꯀꯞ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦꯕꯀꯣ ꯃꯦꯀꯞ ꯇꯧꯔꯗꯤ ꯅꯨꯄꯥ ꯌꯦꯡꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯂꯥꯛꯏꯅꯦ ꯍꯥꯏꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯗꯨꯝ ꯄꯤꯅꯔꯛꯎ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯃꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯝ ꯁꯦꯝꯗꯣꯛꯑꯣꯕ ꯈꯟꯅꯖꯦꯕ ꯃꯌꯥꯝ ꯌꯥꯅꯤꯡ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤꯉꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯍꯥꯏꯇꯥꯔꯦ ꯈꯣꯏꯐꯧ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ